Naga Peace Talk ki warishin lakpada Manipur gi saktam da sok payaroi haina mahairoi singna changsin ki ba khongjang police na thugai kre all political party gi bifam hokre. Longmi singna lau lokpa loirba matung charu sing mai thadoktuna manghan bigano haina MP Dr. R.K. Ranjana phongdokre. Lengakna ningol chakauba numitpu October 13 ni haina lauthokkhibana miyamda chamamnaba thokhalle haina Kangleipa calendar board na pendaba phongdorakli. Kurumjari Times of Manipur nungthilgi pau meeting tabiriba singbu luchingbi taramna okchari hojik pau sandokna pijari. Lup manga punsinduna sem khiba coordinating committee on Manipur integrity kokomina sinduna ngasi Naga Peace Talk asigi warishin ama lakpa matamda Manipur gi apunmagi saktamda sok payaroi haina takshilladuna tongan ba mafam singda khongjang changsinnaba hotnabada police na thugai kre. Ngasi khongjang changsinnaba hotna khiba mafam sing adudi Imphal College, DM College, Biramangol College amadi Manipur College sa khongjang changsinnaba sem sakhi. Adumoy namak Manipur College ki oina mahairoi singa khusham naduna human chain sem duna khongjang changsin ki. Bharat Sarkar amadi NACN IM ani gi marakta lishang sitna chatharakhiba Naga Santi gi wari gi warishan tha asigi kunthra mathoi fawbagi manungda puraklagani haina maikei kayadagi ngangnarakpa wafamda yumpham oiraga Manipur lengakna kaukhiba all political party gi mifam Chief Minister N Birena thobu oiduna CM office ta chathari. Mifam aduda tongan ba political party singi Mihut Singh saruk yari. Mifam aduna NACN IM amadi Bharat lengak ani gi marakta chathariba Santigi wari asina Manipur gi lamkhai amadi apunmagi saktamda kaihanba yaroi haiba firep adu amuka hena chesin hannaba wafam sing khanari hairi. Nakalambaromda Congress Legislature Party ki mifam ama ngarang numidang wairam pung manga taba matamda Babu Parada pangthokre. Mifam aduna Indo Naga Peace Talk ki matangda hojik Manipur gi oirakliba fibam asida ahenba meeting thamduna khanaki. Mifam aduda saruk yakhiba CLP member singna Indo Naga Peace Talk ki warishin ama lakpada taramna oi. Adumoi namak masina yumthang nariba leipak maru oina Manipur miyamgi sentiment amadi interest sokpa yaba wafam leirabadi ngallingai matamda laurakliba khongthang adu handokadabani hairaduna NACN IM natraga atai organization singi oiba wathok singi warishin ama lakpada Manipur gi apunmagi saktam amadi Manipur kaiba yaba wafam sing yaurakpada CLP member singna amata oina thengnaba yauna Manipur gi territorial integrity, administrative, financial, socio-cultural amadi political integrity gi damak khongpham chetna lekani haiba warep sing lauki hairi. Lofam da charu mai thadokpa asi tawbiganu mahausagi oina leijaba leipak leihau asi ngasidi hu chelhalle masidagi kannaba maram chadana chemical gi oiba machak sing sinnagum si haina Lok Sabha gi MP Dr. R.K. Ranjana phongdokre. Wafamasi ngasi lamfel pata laiba ICAR complex ta laiba tracing set ta pangthokpa nongmagi oina fertilizer application gi matang na pangthokpa awareness program da wangangladuna phongdokhibani. ICAR research complex for NES region Manipur center amadi KVK Imphal West ani na pullaga sinba awareness program aduda ICAR lamfel gi principal scientist set take Dr. I Megachandra ICAR Research Complex for NES Region ki Joint Director Dr. N Prakash amadi KVK Imphal West ki Head ki S Hirasu saruk yakhi. Mafam kayadagi lakpa lomi chahumrom na awareness aduda saruk yakhi. Chief guest oikiba MP Dr. R.K. Ranjana makha taraduna aikoina chathok marang kaina puthoknaba haiduna mafam matam chadana chemical gi oiba machak sing siannabana leipak leihauda asuki matik amangba oihali. Leipak leihau adu test tawduna kari watli bage haiba khangdoklaga darkar oiba chemical gi machak sing adu hapnaba hotnaba tai. Longmi singna chathok hena puthoknabani haiduna mafam marang khangdana chemical gi oiba machak sing sijanaba asina leipak leihauda kaya yamna manghanmage haibadu ngasidi khangabani. Pangthok leba awareness asina leipak leihauda darkar oiba chemical gi oiba machak sing karam kanda sijannagadage haibadu khangba ngamlagani.
Amaromda longmisingna labukta charu mai thaduna manghanba asi tawbiganu masina leipak leihauda achauba amangba ma oihali Bharata longmi crore lising taret lom soil health card phangankhre haiki Hauzik paugi maraktatna atenma break amatang longminasi Welcome to Times of Manipur. This is Sarikya Chongrang giving you news in Hanana fanglamba kangla food ki product singi mathakta anuba product sing haibadi milky balls asomya mixture amadi alu bhujia na chingba sing asi hauzik iramdam gi kaithel da fangle kangla gi anuba product sing asi mayam su amungtang mahau yingbi kangla Liklang Pare All Manipur Women's Voluntary Association Amawavana Hingbagi Wahanthok Leiba Chaukhatba Nungaiba Tangdu Leitaba Khetnaba Leitaba Kunai Amagidamak Leblakpa Chahi Kuntrap Mapung Parakli Liklang Pare Laglibo October Kungamari Amawavagi Kuntrarak Suva Foundation Dega Mari Leinana Sinjariba Nungairaba Ishai Nongmagi Thauramni Liklang Pare Mafam Baige Chandra Open Air Theatre Board Matamna Nungthil Pung Manga Miyamna Sungsoy Shoitana Saruk Yabiu Liklang Pare Break ki matungda makhataba pau pizari Manipur gi chaurba kumai singi manungda ama oiriba ningol chakauba kumai asi lakliba October gi kunma panasina achumba numit asida ningol chakauba gi thoram pangthok piu haina kangleipak calendar board ki vice president Dr. Moirangthem Surjitna phongdokre ngasi sagolban Moirang lerak machinda leiba siko gi office ta pangthokhiba pau gi mifam amada mahakna makha taraduna tha asigi kunma panasi ningol chakauba numit ni haina leizariba asida leingakna tha asigi kuntra asi ningol chakauba numit ni haiduna suti laukthokpana ngasidi lamdam asigi miyamda chamamnaba pokhalle masida sunatana thoram asiga mari leinana tha asigi kunga mapanda fishery department na nga mela pangthoknaba thorang liba asi tasengbadi tha asigi kunga nipanda pangthokpana chungani Kangleipak calendar gi matung inadi ningol chakauba numit asi chaliba tha asigi kunma panni haiki calendar board ki number yawa adu kuma calendar si Manipur lenga lokot pirabati singba thaban gi problem si leiro hebasi aina kangpa calendar board ki magai dagi Manipur sakada masiki mana appeal si tujari request tujari ngasi ayuk pung mapan makhairom taba matamda moregi chabang faida nupi macha ani na tongduna lakpa gari macha amaga tipper truck amaga thengjinabadagi thodokta gari macha thoduna lakpi nupi macha ani adu soktuna more hospital la laikanakhra nupi macha ani adu more dagi ngaktani makhoi ani more college ta class 11 science tamliba maheroi ngaktani hairi Ngarang numidang wairam Assam Rifles ki kanguna Nation IM gi Sergeant Major ama yauna lanmi ani Urkhul town dagi fare hairi pharaba miyoi ani adu loop adugi Sergeant Major Yurthing amadi Corporal Robin Jimik kawi ani mak Chatrik area dagini fagatlaba miyoi ani mak Urkhul police station da sinakre hairi Northeast Forum for International Solidarity na mushuga kushamnaduna enough is enough Mass for Women's Safety haiba wakhalonda ngasi Manipur University ki campus manungda mahairoi singna rally chatkre khongchat aduda saruk yakhiba singna nupida miot minai chathaba amadi namja namthek nabagi thawong yaningde haiba pendaba kholau sing lauki
Mahairoi baby sana misiga mari lainana Manipur police na chatharakiba thizin humzin bagi manungchana fagatuna judicial custody da leiriba Standard Robert Higher Secondary School Kanchipur gi warden and Gentina mahakpu bail pibi naba CGM Imphal West ta tharakiba bail application adu court na ayaba pikidre and Genti gi maikai dagi mahakpu medical ground da bail pibi naba Tharakiba wafam adu court na tarba matungda Central Jail Imphal gi SP na mahaku matik chaba medical treatment pi naba akan mayathang pikre loinana mahaki bail hearing adu tha sigi kunmanga da khananaba su khanghankre Mapithel dam na sokalaba khunja singi fangpham thokpa compensation mapum phana pidana hanna yengbitre haina Mapithel dam affected chingtam organization gi president Ramthar na phongdokre ngarang lofong tangkhul da pangthokiba paugi mifam amada mahak na makha taraduna Mapithel dam hek sakhiba chahi 1958 dagi mukna duna lakhi makha na PICD gi chief engineer laktuna ing 2013 ta yengsinki Haukiba chahi 2013 April thada hanagi CM Higher Relief Assistant gi mingda lupa lakh marfugani thoi piraki adubo kakthok kakshin tauraga yumnak humpu gi oina lupa lakh yangkhaini thoi khakta lemki hairiba senfam sing adu yenthokna bada yum amada lupa lakh ama yauna chakthung phangkide madugi matungdagi makha tana ngasi fauba hanna yenglakhiba leitri haiki Nakalambaromda paugi mifamaduda saruk yakiba M Dektogi Secretary T Sumorjitna damgi RR package ki matangda downstream gi khulsing gi oina Kamjong district ki oina DC da lupa crore mariga lakh kungamathoi deposit tawduna leire haina PICD gi chief engineer G Ravindra Sramana phongdokhibasu leikhrabani ngasidi dam sakibagi mapunsi tangkhai suraklaba fawbada chakthung amata pibidaba amadi dam sabagi karigumba kanaba amata su khunja singda fangdaba asi ngasi paliba lengakna athuba matamda meeting changbiu haiki Mau Imphal Coordination Committee Nambol Apunba Nupi Loop Amadi Development Protection United Voluntary Organization Nambol Nas Puna Kushamnaduna Nongmagi Oiba Mau Kaithel Nambol City Parking da hangdokre Hiram asiga mari lainana DPU BO gi treasurer Y Yelhounavana hai Nambol Kaithel asi chahi kiyagi mamangdagi leiraklaba puwari ga sagonaraklaba kaithel amani mafam asi lamdam asi gi ching amasung tamda pothok kaya yonfam oiriba mafam amani mafam asida Maharashtra changi matamdagi chingmi gi oiba mafam ama khaktuna thamli ngasi hangdokliba kaithel asina chingmi tamiga hena nungshi chanaba hengat hanbaga loinana puwari dasu iduna lehoragani haiki Yamlaba khungang kaya gi chingmai kaya da thajaba pamlogi pothok kaya puthok tuna Manipur gi mafam kaya da haukiba 2013 tagi hauraga mathang Imphal gi mafam kaya da nongmagi oiba mau kaithel hangdokpagi adugumba khongjang asigi saruk ama oina state level organization sing maming oina panjadraba phawada mayamna khangnabiraba singa khucham naraga Nambol maike gi maira paibi loop Sing amadi Development and Protection United Voluntary Organization Nambolna Miyamgi Kudong Chaba Amadi Asugumba Hanadagi Lerakpa Singmi Tamigi Maria Si Hena Cheshalan Bagi Tan from the Pangtoliba Nasigi Askumba Nomugiba Kaitil Hangdok Pase Asukimati Punginda Nuaiba Nambol Maigi Miyam so Chingna Saina Bangamdana Ayuk Yanda Angan Madagi Hongna Asumba Mapam Kaitil Asida Laktuna Port Lina Riba Asukimatic Posit Pabagi Kongpamase Ubaganda Asukimatic Nungaiba Pawi Port Labor Lakiva Nambol Saval Lekai dagi S Sanjoina Mau dagi Ichilinau Singna Nambol Tana Laklaga Lamdam dugi Pothok Sing Puraklaga Yolibasi Jati Kudingmak Punna Hingminabagi Wakal Ihuladu Pibani Haike Manipuri Potaro Riba Mau Lamdam dagi Laga Potsai Yonba Lakwasi Tamuda Yamnungai Zabam Pausi Aduga Akoi Zati Pumna Maku Punsen Bagi Ihulamasu Aigi Wakanda Pausi and the Yamnungai sing the Pangapot Akogi Lamdam Pangapot to Akogi Tapaka Pangwasi Aigi Tamuda Yam Haining later Harause Haizening. Ayuk angan madagi hauduna mau kaithel gi mioi marfu hen mana gari kuntra hena laktuna Nambol gi miyamna chikna China ngamdana pochai ahongba mamalda leinaki
Maudagi pot yon balakiba ke paini pifiona fongdokibada lamdam sigi miok michan faba ningthina sinbiduna kaithel phaman biba thagatli lengak nasu akaknaba leifam pihaningi haiki Purgi mafam khoding da lekai khoding da ekhoi bo somna semsa biraga ekhoi bo nungai na moina ekhoi bo somna welcome tawbire matung da su ekhoi bo lakpa matam da su lakadore ba matam da su ekhoi bo somna moina kaubiroi hebase ai thaje adoga manipur ge government ge mafam da su request tawjari ekhoi bo athu ba matam da shelter ama ekhoi bo permanent shelter ama di sembi ba hebase ekhoi ai welcome request tawjabani ngai ekhoi asomna mau market semba sida ekhoi chingmi tammi ge nungsina ba marisu henna kan khalle hebase ai thaje amuka suhana aten break amatang nominasi Prabhavati Handloom brings you special offers for Ningol Chakoba. Ningol Chakoba na lakpa sida makhal kayagi fi fanek fangbiragani. Laisabi, yumpalabi, ahal oiraba ima singna set payaba, inbayaba, fizol kudingmak fangbiragani. Ngasi maglengsin birau Prabhavati Handloom, Moirangkhom Sawgaizam Lairak Machin, natraga aikoigi phone number 6909126615 natraga 700580023 da call tawirau. Prabhavati Handloom. Break matungda mayam amuka na taram nokchari makhataba pau pizare Manipur State Sumang Lila Council gi General Body Meeting tha asigi kuntra mathoi da pangthoktuna anoba Management Committee ama sem lagani haina Council asigi Academy Sub Committee gi Chairman Naba Warepana Fongdorakli ngasi konung mamang da leiba Manipur Sumang Lila Sanglen da pangthokpa paumi singa unaba amada wafamasi fongdokhibani Mahakna makha taraduna Sumang Lila bu hena chaukhatnaba amadi Manipur bu mating leiba lamdam ama ohenbada mateng pangnabagi wakhalonda Council asi mapangan kanhanaba mathau tai haiki Amaromda Council asigi Lifetime Secretary Saugrakpam Hemantana tha asigi anida laukiba warep ki matung ina Council asi hanadagi hena chaukhat hananaba anoba Sumang Lila dol hapchinnaba khallaba mioi singna October 18 da pangthokadaba General Body Meeting asida saruk yabiu hainasu fongdoke Trade amadi connectivity ki matangda numit nini chupna chathagadaba India amadi Bangladesh ki stakeholders singi oiba mifama mangasi Guwahati da haukre lepak ani gi mihut humbudra na saruk yaduna chathagadoriba mifama duda lepak ani gi marakta lalod itik amadi lambi thongi phibam phagat hanabagi matangda khanagadori Mifamaduna mapumoina Assam da meeting thamduna Bangladesh, Bhutan amadi Nepal ga lalon itiki thabakta pauthok chauthoknaba khanagani loinana ngamkhai paringi lambi thongi matangdasu khanagani hairi Assam Government ki meeting makhada Joyti Chitravan amadi DBS Regional Government Film and Television Institute na kushamdana sinduna ahumlak suba Guwahati International Film Festival pangthoklagani tha asigi kuntra mathoidagi November 3 fauba numit 8 ni chupna chathagadaba festival asi Joyti Chitravan amadi Srimanta Sankardev Kalaksetra da pangthokani Festival asida leipak humpugan manga henbadagi film chamarom tongan ba kanglup sing khaidoktuna screening tawgadori Kurumjari, very proud and glad to inform you that films from Assam and Manipur also will be screened there, and our very own pride of India, pride of not only of Manipur, pride of Northeast, Aribam Shyam Sharma will be amongst our distinguished guests, and one of his movies will be also screened there. So we welcome you all to the 3rd edition of Guwahati International Film Festival, and please for this you just log on to giff.gov.in. More than 100 students from Manipur have registered their name, and I welcome you all to this 3rd edition of GIF. Ngasi ayuk phone kiba Manipur gi pauche singda kari maroiba pau yaukibage habadu mayam pura mutang khangbinase Lamjingba Times, Union Home Minister of State G. Kishan Reddy Thunglare, CM Secretary Siyoso Singyauna Mifam Pangthokre.
Naga Framework Agreement amadi Peace Talk ki warisin Manipur kaiba yaba wafam yauruk labadi sukya yaba ngamloy o ibobi. Mahiroi pize pitak taunaba kolik han janglamle desam. Lup mga punchinduna kokomi Sam Cray. Nagaland akan ba section taurang laukat Cray. Police personnel mapan court kar Cray. Sangay Express. Nagaland su Manipur da su tabak sing yang sina paikat narakli. Pok na form Hong Union Minister of State GK Reddy Imphal de Thunglare CSO Singi Luchingba Singh BJP ki MLA Singh Wakar Singh unaduna wari sanaba hokre Manipur integrity ki khongjang himai chumnaba kokomi koba lup ama Sam Cray center na karimata hairakte haiduna state government na tumina lesson ba yaroi naga isugi matang da NSNIM ga tang kunmari da New Delhi da wari sanaragani state BJP ki firap laukthok piu gai khangam Huyan Lanpao, Nagaland DC Singh Headquarters Thadok Tanaba, Administrative Official Singh Suti Lohandanaba Kanghan Cray. Koko Migimi Hutsin, the Union Minister of State for Home, Kisan Reddy Amasung Siam Biran Unakray. Naga Face Toki Waris in Purakpada, Manipurgi Apun Masaktam Sokan Bayaro, Haibu Wafam, Koko Minatam Cray. Spear Korgi Geo Sina, Siam Unaduna, Security Matang the Kanakray. Waris in Purakpada State Asagi Interest Sok Bayaro, Haiba, Congress ki Chapsaba Stand Langdana Adumaklay. Gai khangam ningol chako bagi nga melada yon gadaba nga gi mama lep kray Ichel Express Manipur ki territorial integrity sok pagi wafam laite kisan CM Delhi dagi halakray CSO singi wari sanakray ji kisan ready su Imphal da lakray naga ekot ki warasin purak pada Manipur gi lam sok pa yaroi haiduna UCM na protest athaba hokray Naharol gi thaudang naga gi santi gi wari kaigadra haibagi akiba leire sutida lekhiba Nagaland policing khutaktagi kokhat kray Union Home Affairs ki State Minister Reddy naga isugi matang da ruling gi MLA Minister Singapore na khanakray FCI gi General Manager Arna nongmai kapthorok padagi labor nupi ama sokle reorientation course hokray Sana laibak personnel sing miching na sing lainaba khanghan kray Manipur Police personnel punamak suti loba thingkray Union Home Minister MLA Singh CSO Singh unakray October 18 IM gi waroi sin purakpada Manipur lengak tanaranggadabani DSO na nongmai kapthorakpada nupi ama sokle Miyam gi iho luchingnaba lup mga punduna kokomi Sam Cray lengak na khangde haina laithokpa yaroi UCM Iraibak Manipur gi territorial integrity gi damak lepli haina lausin Cray India lengak na haidokhiba wa ngaktre UCM Chief Minister na Imphal de Thorokpaga JOC ga unakray Naga Peace Talk ki matang da GK Reddy wafam amata phongdoktri Child Right ki matang da awareness pangthokray ban komthokray Aroibada maroiba pau amukana pizari Naga Peace Talk ki warashin lakpada Manipur gi saktam da sok payaroi haina mahiroi singna changsin ki ba khongjang police na thugai kre all political party ki mifam hokre Lomi singna lawlok palor ba matung charu sing mai thadoktuna manghan biganu haina MP Dr. RK Ranjana phongdokre Lengakna ningol chako numitpu October 13 ni haina lauthokibana miyamda chamamnaba thokalle haina kanglaipa calendar board na pen na phongdorakli Hauzik phawbagi Times of Manipur nungthilgi pau matang asida loshinjare mideng tabiri basingbo amukana khurumjari